ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯆꯠꯆꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤ MLA 10ꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯀꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯦ ꯊꯥ 13 ꯍꯦꯟꯖꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅꯗꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯃꯐꯝ ꯃꯇꯝ ꯑꯃ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯂꯣꯌꯦꯜ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯗ ꯁꯄꯣꯔꯠ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ MLA 10 ꯃꯈꯣꯏꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯃꯈꯥ ꯁꯥꯡꯊꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯃꯃꯥꯡꯗꯒꯤ ꯂꯥꯎꯔꯒ ꯂꯥꯛꯑꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯍꯥꯎꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ MLA 10 ꯑꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯝ ꯇꯧꯔꯒ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁ꯭ꯇꯦꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯑꯦꯖꯤꯇꯦꯁꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛꯅ ꯆꯪꯁꯤꯟꯖꯔꯛꯂꯤꯕ ꯂꯥꯎꯖꯔꯛꯂꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯇꯥꯕꯤꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯍꯥꯛꯅ ꯉꯁꯤ ꯋꯥꯐꯝ ꯈꯔ ꯇꯉꯥꯏ ꯐꯗꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯍꯥꯎꯁꯀꯤ ꯁ꯭ꯄꯤꯀꯔꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯖꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ MLA 10ꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡꯅꯤ ꯑꯩꯍꯥꯛꯅ ꯄꯤꯖꯈꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯆꯠꯆꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯀꯨꯀꯤ MLA 10ꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯀꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯂꯩꯉꯥꯛꯇ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯐꯪꯁꯟꯒꯤ ꯃꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃ ꯑꯩꯍꯥꯛꯅ ꯇꯥꯖꯍꯧꯋꯤ꯫ ꯃꯗꯨꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ CMꯗ ꯍꯥꯏꯁꯤ ꯄꯨꯝꯅꯃꯛ CMꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯉꯔꯥꯡ ꯊꯝꯕꯤꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ CMꯗ ꯍꯥꯏꯁꯤ ꯍꯥꯏꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯄꯤꯔꯒ CMꯒ ꯍꯛꯊꯦꯡꯅꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯂꯝꯕꯤ ꯑꯃꯁꯨ CMꯅ ꯁꯤꯟꯕꯤꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯛꯊꯦꯡꯅꯅ CMꯒ ꯄꯥꯎ ꯐꯥꯎꯅꯖꯕ ꯐꯪꯕꯒꯤ ꯂꯝꯕꯤ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗ ꯑꯇꯝꯅꯅ ꯄꯋꯥꯔ ꯄꯤꯔꯤꯕ ꯀꯨꯀꯤ MLA 10ꯗ ꯂꯩꯔꯤꯕ ꯍꯥꯎꯁꯅ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯑꯍꯦꯟꯕ ꯄꯋꯥꯔ ꯀꯌꯥ ꯑꯃ ꯁꯤꯟꯅꯕ ꯇꯥꯔꯒꯁꯨ ꯀꯨꯀꯤ MLAꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯌꯥꯝꯅꯗꯤ ꯉꯥꯡꯅꯤꯡꯉꯕꯅꯦ ꯂꯩꯉꯥꯛꯁꯤꯗ, ꯑꯗꯨꯕꯨ ꯉꯥꯡꯉꯨꯔꯒ ꯍꯣꯔꯦꯟ ꯉꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯁꯤꯕꯥꯏ ꯊꯥꯖꯤꯜꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯋꯥ ꯍꯥꯏꯕꯁꯦ ꯇꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥ ꯉꯥꯡꯅꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯦ ꯃꯈꯥ ꯁꯝꯊꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯍꯥꯟꯅ ꯆꯪꯁꯤꯜꯂꯝꯕ ꯑꯦꯖꯤꯇꯦꯁꯟ ꯑꯗꯨꯗꯒꯤ ꯈꯔ ꯅꯥꯊꯩꯔꯒ ꯑꯩꯍꯥꯛꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯌꯥꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ
ꯏꯟꯁꯇꯤꯇꯦꯁꯟꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ MLA ꯇꯔꯥꯗ ꯂꯩꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯦ ꯍꯥꯎꯁꯇꯒꯤ ꯍꯥꯟꯅ ꯂꯧꯊꯣꯛꯍꯟꯕ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯍꯥꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯤ ꯃꯈꯥ ꯇꯥꯕ ꯁꯞꯄꯣꯔꯠ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ